শোনো 손들라. Ega mo na mo ba yan? Kinanan ro. Pero sila lang rin eh. Sahi samaga kunthas kuba biti gendraji athauba amasung thangal general ani je ngasigi mamangai da sahi samaga kunthagi mamanga ta isna hingna ani sibo pasi taugi british ki lenga saswan je ya ningda ba tikendra amasung kudau thangal general na ya ningda ba khangdo kodagi ani sibo Manipura ay sinapatang Tengbang maroy kanguna ani sa layragati yam na Manipur se akoy na ani sibo hasigi sangaida ukatlaga hasitawgi amasung mama leibaki tamak tikendra amasung tanggal janaren ngasi nok na hasigi sangaita aduna haurigu leiparemi kanguna nok na hasitawgi nuwaitaba phongde imagi tama akoy thawai ka thu asu ka thokani haiduna ngasi tanggal janaren amasung tikendra makoyna ngasi adumna tawamdragadi manipur se manipur oina ngasi ima leibak manipur sibu manipur oina ningtamba nga mo oy hana khalli adu moigi athauba se ubada ngasi british-na manipur na ngasi akoy manipur da atay sasan tawna lairagadi akoy se ngamaroy hana manipur adi matung tarakada hadokuna manipur hadokuna british-na chakibani adu Agas ki tang tara hundoy lakpada akoy Takhel Leima Tengbang ki Michael tagi sahi gi akoy na thawba simbo ningsing thawra moina akoy na ngamjaba khara kachaduna pangthokse amasung akung sahi dagi hauraga metric ta amasung 12 ta division da pass tawba akoy na kai thunai amasung BPL oiba akoy gi handak sahi hajik kena tawra ji Ready? Nanti biar payu, nenek kira apa payu, apa mana payu? Ini sih. Onde mo? Mantap. Sangat gede ini.